India lengak na saugatuna su khutik pinariba chinkuki narco terrorist singna lamdamasiki alhomi miyamda aki akhang tatan nanghaliba amadi irang thokhan nabaseliwasi ki mayokta thasi ki kuntrama thoidiki Houduna miyamna Khongjang Changsin-Minnasi haina Cocomi na miyamda paujalakle ngasi lamfel leiva coordinating committee on Manipur integrity Cocomi ki office ta pangthokpa pau ki mifam amada luvasi ki convener Kuraizam athobana hai thokli virang asi haurakpadagi Manipur miyamna nungsi chanana hingminaramba du thugairakpagi tangkak aduda leiri hauzik su miyamna tangdu leitaba purakna na bohotnariba chairak asida ngarang amadi nahan Kangpokpi district ki ireng khulda laibak thiba thodok ama oina su khudik pinaduna leiriba kuki narco terrorist singna tamthiba thabak chatharakpagi thawong leikre chin kuki narco terrorist singna aggression amadi yelhomi miyamna landariba asi India lengak na kumza lisingani mga amadi lisingani nipan dagi semgalakpa dunani India lengak na Myanmar dagi changsilakpa miyoy singmu khulai paiba lalahulub ama oina semgalakpa na ngasi yelhumi miyamda chayet na bathokalibani haina maral sirakli ireng khulda thokiba thodok aduda khul masel loishinnabaki mahuta khulgi ningthauda ke NFP gi tiger kibgen koba miyoy amana atamna na akiba piba amadi khulai paiba mayam amana central security force ki mamang maktada chatok chashin tauba amadi khunja singda aki akhang nanghanbada tumina leiriba asimakna central force sing asi yelhomi miyam kannana amadi thokliba irang asi loishinna boiramdre India lengak na yoktuna thamliba minamba su khudik pinariba narco terrorist sing ngak senana bani haibadu mayek sengle haiki makna makha taraduna su gi ground rule sem kiba du miyam da namthak tawbani amadi proxy lan chathanana ba sarau lang sinbani maramaduna chinkuki narco terrorist singna yelhomi singdha landaba henjilakliba sida India lengak na tumina leisilabani na miyam na matoina thingna duna chinkuki narco terrorist muthanana ba India lengak ki mathakta kan Khongjang Changsin mamathau tarakle India lengak na chinkuki narco terrorist singda maning tamhanduna irang thokaliba sigi mayokta tha sigi kunthraga mathoida yelhomi miyam na sarugyaduna achauba khongshit ama chalagani tha sigi kunthra mathoidagi changsin gadoriba Khongjang sing asigi manungda amuba firal thetpa maira rally chatpana chingba kaya yaugani Khongjang asida miyam na sagot piu haina mahakna makhata ki Suspension of operation da Labour, Kuki National Front President Group, Adung Laba Kader, Fly Parangana, Irengi Kunda Toy Bese, Law and Order maintained on Nabani, Law and Order enforced on Nabani Haidana, Harakiba, Adung Laba Central Security Forces, Mayamama Lena, Makoi Mamanda, Kulai Paiba, terrorist group Mayamna, Mamit Mamang the Chalapobuda, Karim the Togaba, amadi kunjasi na makoi da sang wakala phawda tasan usanadana lepaga dum tumina leikiba masigi thogosina takpadi su ground rule se chumnagi miyam da yellomi miyam da minama kanda makoi ni yoga thamaiba kulai paiba lalogo singa se kangkhata na nawi damukta masi makhata na akoi thakta proxy war amadi landa se chatha na nabi damukta shinba adumba sarolang ngata oirame habse masi kaimta kangninga yaudraba afam mo oire habse ne koi miyam khamjani se irang si loishanna bagi ngasi phawda santi puramna na ba peace hajalana na ba India government ki side ki initiative kari lo kulai paiba chinkuki narco terrorist na pong na nomai kapa bom kapsalakpa bom bokhai halakpa nagagi khunda pawo chalaga migi pochei thugaiba aki akhang piba thabok sing chata matamda India government na masi mathakta thabok paikhataba taragadi Manipuri irang asi India government irang tohon thamaga aikoina kalai solution ngamdeno haiba wang thoi aduna masi matam yam hele aduna maram oirakanda akoi Manipur miyamna hairiba masi punama sigi mayokta lakaduriba January gi tang 13 ga mathoi anubida sida India government na Manipur miyangi mathakta chathariba chinkuki narco terrorist season naga chathariba landa sigi mayokta Manipur yellomi miyam punna lebi narakanda masigi mayokta akoi achoba miyangi khongchat ma chamina si haiba wa masi han mutan thumjai